Bom paiduna sanarubada pokhairakpadagi machin manau yauna angang ahum sokle. Technopol district ke manung chanba Palen police station na konba monom Kuki village ta ngasi numijungba matong minute nifu mga rom changlakpada matik mayai leiraba bom ama pokhairakpadagi pokminnaba machin manau yauna angang ahum sokna laikatrakre thajaba yabam phamdagi phangba pauna hai pokhai kiba bom adu 2-inch mortar gi cell oigani bom pokhai phamadu dagi 2-inch mortar gi masak phangba ngamkhe kamdauna bom adu pokhai rakpano haibagi matangda sapsaba pau amata phangba ngamde adumapu angang sing aduna bom adu paiduna sanarubadagi pokhai rakpa oigani haina thajunari soklaba angang ahum adu 26 sector Assam Rifles ki kangbuna mafam adudagi putoktuna Palenda leiba makhlgi sector headquarter da layengli pawasina makhata na hai soklaba angang ahum adu hemgau hau baite chahitara apokpagi ming Dauthang len baite mahaki manaw nupa jamgun sai baite chahinipan apokpagi ming Dauthang leng baite amasung asok apop Atopa asopa angang adugi maming na ngamgun mang haukip sa hinipan apokpa laikhidraba haukolen haukip kawi makoy ahongi manungda amagi phibam luna lairi makoy ahumak Monoi village dagini Manipurda Kuki amasung maitaygi marakta yamna sauna hana sunabagi thakdok thokhibada Palen hyriba mafam masi matam kuina ingna sikna leiba mafam oike adubu kana thangda unaba yadabadagi fibam ama lakhe maduna maram oiraga maitai singda landana bakuki singna maikaya domda nongmai ama de bom sing losinduna thamki haina matam amada phongnarakpa laike ngasigi thawdok adu su 2-inch mortar bom adu angang ahum adugi manungda amagi yumda thamba oiramke hairiba bom adu angang sing aduna suraga sanarubada natragana paiduna sanabada leimaida tabadagi pokhairak poiramba yai haina laurarari Hiramasigi matangda police na wafam amata phongdo haiba yadre expert inquiry chathaduna bom adu yum manungda pokhaibra natragana yumgi mapanda pokhaibra haiba phawba khangba ngamdre mamang thakta bo nongmai amadi bom kapnabagi thaudok sing pokhai haudraba bom taraga lairambadagi angang sing aduna sanaruba natragana imung adugi ahal laman sing na bom adu losillaga thambada angang sing aduna puthoklaga sanaruba haiba fawba khangba ngamdre thawdok tholiba mafam adula police ki team sing jangsindakre police station adu masigi oigani natragana technopol gi oigani haina gena ringaida changba thengbani hairi Manipurda anouba popular government ama semlakpada Kuki jogi MLA sing saruk yaroidabani BBEZ Maitai amasung Kuki animak tokhai tanaraba maramna Manipurda anouba popular government ama semlakpa matamda Kuki jogi MLA sing saruk yaroidabani haina village volunteer Eastern John BBEZ na MLA sing da akan wafam thamlakli loinana hauzik tokli Erang asigi political gi oiba warisin ama purak tringaida lanjenari basing makoi gi mayumda khunda laita halabadi purup ani gi marakta hena tension wangkhalaktuna Erang asi hena sathi ba fipamda lakpa yai haina India lenga ki mafamda thamlakli hiramasi gi matangda BBEZ ki information and publicity na thadorakpa cherola mana hai handa ikui dringaida New Delhi da pangthokhiba mifam amada BJP gi maitai amasung Kuki jogi MLA singna puna saruk yaminakiba adu yamna hakchina lawi Manipurda anouba popular government amma semlakpa matamda Kuki jogi MLA sing saruk yaroidabani Kuki amasung maitai furup animal physically amasung geographically tokhaiba tarabani hairiba wafam asi Kuki jogi MLA singna khangna amadi ngakna sakadabani hairi cherola sina makata na hai Kuki jomiyam gi aifanaba India lengakna separate administration ge demand ase union territory ama gi thak tapina ba honabiu hauzik tokli Erang asigi political goiba warishin ama purak tringaida lanjenari basing makoi gi mayumda khunda laita halabadi purup ani gi marakta hena tension wangkhatna duna Erang asi hena sati bafibam amada lakpasu yai haina India lengak ke pongning chingchilakhe Kanglup khudingmak Imphal da lakpada khudongthiba Thokningai oidre kokomi Kuki kangbu gidi chathokasin masana thingzabani maichaina nate Manipurda khundariba kanglo khudingma Kuki jobu oirabasu Imphal da lakpada opal oire aki tujingba pokningai amata laitana laksaba yare makoina Imphal da chathokachin tawdriba sidi maitaina thingba nate makoi masana thingzabani haina coordinating committee on Manipur integrity kokomege convener Khurai Jam athobana
ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯝꯐꯥꯜ ꯑꯣꯄꯟ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯃꯥꯏꯀꯦꯜ ꯂꯝꯖꯥ ꯊꯥꯡꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯋꯥꯐꯝꯅꯤ꯫ ꯏꯝꯐꯥꯜꯗ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯆꯤꯟ, ꯀꯨꯀꯤ, ꯖꯣꯃꯤ, ꯃꯥꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯤ ꯅꯤꯡꯊꯤꯖꯅ ꯈꯪꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃꯈꯣꯏꯗ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯃꯊꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯞꯇꯤꯁ ꯑꯦꯖꯦꯟꯗꯥ ꯄꯨꯔꯒ ꯆꯠꯂꯤꯕ ꯃꯈꯣꯏꯅ ꯅꯝꯊꯕꯤꯔꯒ ꯊꯝꯕꯤꯕꯅꯤ꯫ ꯍꯟꯗꯛꯇꯁꯨ ꯃꯣꯔꯦꯒꯤ ꯍꯥꯟꯅꯒꯤ ꯑꯦꯗꯤꯁꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯃꯣꯔꯦꯗ ꯄꯨꯅꯅꯕ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯆꯠꯄꯤꯌꯨ, ꯅꯁꯥꯒꯤ ꯅꯔꯝꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯑꯗꯨ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯄꯨꯔꯛꯈꯤꯗꯦ꯫ ꯃꯗꯨ ꯀꯣꯇꯨꯅ ꯂꯩꯈꯤꯗꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯕꯗꯒꯤꯅꯤ꯫ ꯏꯝꯐꯥꯜꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯅꯈꯣꯏ 12-13 ꯍꯥꯠꯄꯤꯈꯤꯒ꯭ꯔꯅꯤ ꯍꯥꯏꯅ ꯇꯝꯊꯤꯅ ꯀꯤꯍꯟꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯂꯥꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯔꯕ ꯐꯥꯎꯕ ꯀꯣꯇꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯍꯟꯗꯅꯕ ꯀꯨꯀꯤ ꯖꯣꯒꯤ ꯐꯨꯔꯨꯞꯁꯤꯡꯕꯨ ꯑꯊꯤꯡꯕ ꯄꯤꯕꯅꯤ꯫ ꯏꯝꯐꯥꯜꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯂꯨꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯀꯥꯏꯔꯒꯅꯤ ꯍꯥꯏꯅ ꯀꯣꯇꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ IDP 50,000 ꯔꯣꯝ, ꯑꯁꯤꯒꯤ ꯃꯅꯨꯡꯗ 90,000 ꯔꯣꯝꯗꯤ ꯀꯨꯀꯤ, ꯖꯣꯃꯤ, ꯃꯥꯔꯅꯆꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯃꯩꯇꯩꯒꯤꯗꯤ 10,000 ꯃꯈꯣꯏꯒꯤ IDPꯁꯤꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯨꯒꯤꯗꯃꯛ ꯀꯨꯀꯤ ꯁꯨꯄꯔꯃꯦꯁꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯋꯥꯕꯤꯗꯦ꯫ ꯑꯣꯏꯔꯣꯏꯗꯕ ꯗꯤꯃꯥꯟꯗ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯒ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯂꯝꯗ ꯃꯩꯇꯩ IDPꯁꯤꯡ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯨꯀꯤ-ꯖꯣ ꯑꯃꯁꯨꯡ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯊꯝꯈꯤꯕ ꯕꯐꯔ ꯖꯣꯟꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯃꯩꯇꯩ IDPꯁꯤꯡ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯩꯇꯩ IDPꯁꯤꯡ ꯇꯣꯔꯕꯨꯡꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯥꯛꯇꯔ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞꯅ ꯋꯥꯐꯝ ꯑꯁꯤ ꯄꯥꯋꯔ ꯀꯣꯔꯤꯗꯣꯔꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯩꯂꯦꯟ ꯍꯥꯎꯀꯤꯞ ꯀꯨꯀꯤ-ꯖꯣꯒꯤ ꯇꯣꯈꯥꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩꯇꯩ IDPꯁꯤꯡ ꯆꯤꯡꯗ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 371(c) ꯑꯃꯁꯨꯡ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯝꯃꯤꯇꯤ (HACꯒꯤ) ꯑꯣꯊꯣꯔꯤꯇꯤꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯑꯥꯔꯇꯤꯀꯜ 371(c) ꯑꯃꯁꯨꯡ HAC ꯑꯅꯤꯃꯛ ꯇ꯭ꯔꯥꯏꯕꯦꯜ ꯂꯦꯟꯗ ꯔꯥꯏꯠ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯄꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯁꯦꯝꯕ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯀꯥꯡꯕꯨ ꯈꯔꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯤꯡꯗ ꯑꯥꯔꯇꯤꯀꯜ 371(c) ꯑꯃꯁꯨꯡ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯝꯃꯤꯇꯤ ꯑꯣꯊꯣꯔꯤꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯩꯇꯩ IDPꯁꯤꯡ ꯇꯣꯔꯕꯨꯡꯗ ꯍꯟꯖꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ IDPꯁꯤꯡꯕꯨ ꯅꯝꯗꯨꯅ ꯆꯤꯡꯗ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯊꯧꯑꯣꯡ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯩꯇꯩ IDPꯁꯤꯡ ꯆꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥꯍꯟꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯁꯤꯡꯅꯕꯗ ꯃꯩꯇꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯀꯣꯃꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯁ꯭ꯇꯦꯠ ꯁ꯭ꯄꯣꯟꯁꯔ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯀꯨꯀꯤ-ꯖꯣ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯌꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯦꯔꯦꯟꯇꯤꯒꯤ ꯋꯥꯐꯝ ꯅꯥꯊꯩꯔꯒ ꯃꯩꯇꯩ IDPꯁꯤꯡ ꯔꯤꯁꯦꯇꯜꯃꯦꯟꯠꯀꯤ ꯊꯧꯔꯥꯡ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤ ꯅꯧꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯅꯅꯕ ꯁꯤꯟꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯦꯁꯔ ꯔꯨꯜ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯀꯣꯃꯤꯅ ꯂꯨꯆꯤꯡꯗꯨꯅ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯜꯂꯛꯂꯤꯕ ꯃꯩꯇꯩ IDPꯁꯤꯡ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯕꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯊꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯩꯇꯩ IDPꯁꯤꯡ ꯑꯁꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯁꯦꯐꯒꯥꯔꯗꯀꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯕꯐꯔ ꯖꯣꯟ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯔꯛꯇ ꯊꯥꯖꯕ
hanjilaknaba amadi pamdaba hingsagi thawdok thokanaba amata ngairaba lambi amani haiba wafamse phongdokhi buffer zone lasilakpa haibasi soibadagi tawbani haina lauroi thawoina sinbani haina lawgani amadi hingsagi thawdok nauna thoknaba invite torakpani haina lawgani yumthangana laiminariba community singa nungsisanana laiminaba haibasi Kuki jo community bu constitution na chapchana safeguard piraba matamda oithokani haina silent hawkimna phongdokli Mikhalgi mangoina juntagi bom amadi rocket kya chatharakpa attack ta micham gi sibagi chang hengalakli tha asigi kunipa na pangthokani haina matam lebliba Myanmar dal leingak pairiba juntagi maikaidagi makhoi gi mayokta leiba ethnic rebels singna namataba sagang region da chathakhiba bom amadi rocket jawba attack kya na micham sibagi chang sayola sida hanadagi hengalakli Juntagi attack sing adu lusingba oina min ong hayingna ningthokaba numita napitongda pangthokpa Air Force ki hubuga 19 suba sahigi thoram hamada thagapa phongdokhiba madugi matung lakpani mahakna Air Force puleba adu ngak senabagi demakta manunggi oiba insurgency mapandagi jangsilakpa attack sing amadi narcotism gi thabak thoram sing mayokna bada choba lauri haike ngarang hyriba Air Force asigi maikaidigi fighter jet mari amasung Helicopter Ahum sizinaduna sagangi kin yung township ki mafam kaya da bom thadabagi attack sing aduna Miyoi kaya ama sihan kibani yamrabada micham tara humdoi thawdok aduda siki haina mafam adugi People's Administration gi official ama kedi phongdorakle bom sing adugi marakta amana nakal da paiduna thamba thawgi teng kaya da panduna achoba mai chakpa ama oirakpadagi anakpada leiba lambel da chatlamba gari sing phawba mai waidna sakhe official da makha taraduna junta regime gi aircraft sing aduna atamnana misam sing da bom masung rocket jawna chatharakhi ba attack sing adugi manungda Irawadi turengi nongsup thangba khongbal sing aduda yamdrabada strike kuntra rom hena chathaki haide strike aduda Miyoi tare sikhibaga loinana kaya amana turel adulan toktuna thangnaba town oriba mandalegi singbungda chinna lotna ki haide Bangladesh ta Hindu ama hat kibaga mari lenena Miyoi taret police na fare nauna Erang Thokhre Bangladesh ta Hindu amatam thiba maongda mai tharaga hat kibaga mari lenena Miyoi taret fare haina interim government na Thokhre haukiba sagon se numita deputy Chandra Das sahi kunma kauba Hindu ama Maimen Singa city da miyamda mai tharaga hat kibani hiramasigi matang da chief advisor Muhammad Yunus na lusingba interim government na social media platform X thagalakpa post amada hai thawdok adu da mapung oina chenaba Miyoi taret rapid action battalion RAB na masagi chahi 18 dagi na 93 phawbugi manungda leiba Miyoi sing adu tongan mafamda operation chatharaba matungda phakibani police ki report matung inna lekhidraba das factory da thabak suba Miyoi ni atopa nupi amaga mari leinei habagi maralda mapu masing yamlaba miyamna mai tharaba matungda u amada thori yanuna hatkibani hairi MHA gi border management Secretary na Moreda chatuna Indo-Myanmar border fencing Kakthatlamba mafam sing yengchinkre Indo-Myanmar border gi mafam ani da Kuki khulai paiba singna tongan ba matamda border fencing kaktatkibagi thabak sing adubo hakthengna na yengsinaba India lenga ke Ministry of Home Affairs ke border management gi secretary Dr. Rajendra Kumar IAS Manipur da lakre pau asina hai Rajendra Kumar ase tha asigi tarama panda Imphal da yoraklaba matung ngarang ayuk more gi damakta Imphal thadoki mahaki khongsat asida ahan boina matam khara gi mamangda Technopol district ke More police station na kwanba border pillar number 77 manakta leiba Assam Rifles camp manakta yungba border pillar gi yot makhong 15 kaktat kiba mafam yauna Technopol district ke tongan mafam da chathariba border fencing gi thabak sing su yengsingani makha darakpada Indo-Myanmar border pillar number 67 amade 68 kilona ba mafam amasung oiriba Chanden district ke manung chanba Molchom police station akwanba Sangpol village ki area da makhong yungba loiraba fencing ki saruk tage meter chama yankhai dagi na chani rom oigadaba saruk Kakthatlamba adubusu yengsin ki haire Banbayabadi tha asigi anigi ahing nong yaida Kuki khulai paiba singna border pillar number 67 amadi border pillar 68 kilona ba mafam ama oiriba Sangpol village ki area da fencing Kakthatlamba gi thawdok ase Molcham police station na case ama lokhatpa laikhrabani mafam aduda hana ngak sena lairamba 13 suba Assam Rifles ki mathakta hojik BSF ki ahenba personnel sing deploy tawri loinana
Ngarangdagi numit nini-romgi mamangda District Administration Chandengi team amasung fencing Kakthatlamliba mafam aduda yengsinkrabani adubu hauzik faubagi oina Kakthatlamliba fencing adu semjin sajindana lairibani hairi.